Ukhro lambi ambush ki mayok UNC na kobo total shutdown manung sana Sanapati district ti Kholenda Naga amadi Kuki ani ki marak sound mukna thoknarak ri hauji hauji ti Kholenda tension wang na lai nong sing su thomnakhre hari thajani ngori ba paw mana social media sin thadoknarak pada Kuki side room dagi nomai kapthoklakhre makhon khara ta bu su phone khi hari sab saba paw mukhata na ngai minasi bye भाई नंसु लम्हेन मल्लिको तुमिन तो खरुबा चलो नंग नागा ओरे दाब अरे Amaromdana Tawalambi Tingba Hokibigi Sakta Mamani Hari Khudong lakhi bai sinau su handiro ko thagana aina ringe jira handiro ko masida yam nakanna nangna bage aso thote ai akoi na tongari ba se ko lanai ji gari pibra karinga puri na pragana ai ha ki kala na ba khabar late kauri ba thwala si natai ni lamdam ji Manipur ji hoina ko khabar asida su akoi su kai kitan yabam thoi ai tuna akoi yadabele masida lakiri ba sina sina Karama ana ye nakana Amaromdana Tamelong district ki headquarter da saron ayuki pung taret mutaba matam ngasi April gi tang kun gama thoida total shutdown ZTC amasum ZTSA amasum RNYOM na satakhibagi sakta mamani Amaromdana Sangobung Kangpokpi UNC na Kaukipa Banda Police Kamuna Kibagi Sakta Mamani. He's acting on it. No, he didn't throw, right? Did he throw at you? He didn't. So that's what I'm telling. Let's cool down, please. Please cool down first. Please cool down first. What? And we'll Hauzu na Imphal East District ki Manung Sana Laiba Basing Bazaar Lamlong Mari Phangmada Lambi Mari mak thingduna lambi mayai da tayar mai thaduna trong lawbi mi hat pu yaning da phong dok tuna lambi thingbi khongjang sanction bas hokre sidana tana moirang mai kai disu moirang lam khai yaw na mafam kya da lambi thingdun akan mamong da sathari
Christ ki mitam thugai ki video viral oirakraba matung Israel army na investigation ki thabak phaikhat paukre Southern Lebanon da leiba Jesus Christ ki mitam ama Israel army na thugai ki video ama social media da viral oirakhibado asum sum da thidokna ba Israel army na investigation ki thabak phaikhat paukre malem ki tungan ba news agency sing ki report ki matung ina Southern Lebanon da leiba Devil haina khangnaba Christian lining satpa khungang amada khinduna thamba Jesus Christ ki mita mama Israel gi army singna nungdang amadi atopa kusukulai sing sijinaduna mangan takhan khibegi video footage ama social media da viral oirakibadubo lumna lauduna Israel Defense Force IDF na thaudo adu bu yingsinana Israel army na investigation ki thabuk paikat pawre High investigation asi IDF Northern Command ki makhad sathari ba investigation asi da Israel army ki marakta mara lairi haibi ki khudam sangdam phangmangam labadi maral gi matu ne sabsabe action lakot kani haina phongdorakli nakala maromda thugai duna mangan takhan khraba Jesus Christ ki mita madu amuhanna semjin sajinabi ki thabak manak nakpada reiba community miyamna pekat pahukri hari thaudo sigi matangda Debel municipality ki deputy head Maron Nasifna Jesus Christ ki mitam nungthang amadi tungan kusukulai sing sijinaduna mangan takhalambagi thaudu wadu bu yabangam roi mara leiba miyoi sing matak sabsabe action lakhut kadabane sa tharam liba thawong adu Christian lining satpa miyam natana Christian religion sida singnaduna sa tharamba thawong amani haina sumagna makhatarakli panmayabadi Debel hairiba khungangasi hauzi Israel gi military in occupy tawduna laidiba Lebanon gi khathangba tuan bu khungang yangkhai ka manga si gi manung san khungang mani khungang asi Iran sogatpa armed group Hezbollah gi stronghold area ni hairaduna Israel army na question duna thamliba mafam amasuni haina pawi source asina makhatana hairi Bangladesh the telecom mathau pangthokidri West Asia ra thokliba conflict asina maram oiduna thau phangbi awaba mayukna badagi Bangladesh the telecom network kya shutdown tokre Dhaka based of news agency amagi report ki matu ina saliba sayesi gi angan masaruk gi hauduna West Asia ra thokliba conflict asina maram oiduna Bangladesh the thau phangdabi awaba kya leptana mayuknari awaba sina maram oiraga Bangladesh the mobile phone network kya paktangna shutdown tokre Leva asigi Association of Mobile Telecom Operator of Bangladesh ANTOB gi makedigi Bangladesh the thengnariba thau phangdabi awabasi athupa matamda koknanaba mari leinaba authorities na honadrabadi maru oiba lenga ki data center kya yauna leba asida telecom service makhatana piba ngamlaroi henesu phongdorakri hena pawsta makhatana spalakli adugo tentang nasum na mayam na thamjage haujiko ina di mayam pawsi matang sa lusinjarage amasum makhataba anowa update mayam puna ngai mina channel sigi maikay digi mayang phamda makhatana thamjari makhataba anowa update mayam puna ngai mina si